Myanmar LONNA PUSHILLAKPA Lupa Crore Yankai Mangaga Lakh Yankai Nintoi Romgi Oigadaba Heroin AMASUNG Opium Myanmar Tainaba CHURACHANDPUR District MAPHAM Anitake FAGATPA Ngamle HAIRI Hiram Masigi Matangda Agency ki Pau Amada Hai Northeast Region da Mayai Kaba Nisagi Potlam Sing LONNA Lalol Itik Tawbagi Thabal Lakshinanaba Operation White Well Haina Mingthonba Special Operation Ama Myanmar Tainan Leiba Manipuri ki CHURACHANDPUR District da Chathaba Huki Haukiba Tang Mangadagi Taret Fauba Chataki Special Operation Aduda Myoy Mangadagi International Grey Market Lupa Crore Yankai Marigal Lakh Kunmapan Romgi sent from Oigadaba Heroin kilogram Taret ka gram chatret Yankai Manga Dasmek Taret Manga Lupa Lakh Marifut Taret ka Lising Yankai Taret Romgi Opium KZ Taruka gram chatret Kuntra Taruk Sel Oina Lupa Lakh Kuntra Manga Lising Humfu Humdoi Baufengi Walkie Talkie Anik Marti Ecoven Ama Narcotic Drugs and Psychotropic Substances Act 1985 ke Makada Fagatpa Ngamke Pawas na makata na hai hokiba tang taruki angan ba yukta yamna chinhaningai oiba mongda Maruti Ecoven tongdana lakpa myoy ani Manmaga thangna leiba behind khulda tanaraki behind khuldagi tanaraki ba makhoi ani adu Singal Subdivision Game Manung Channel ba Thado Veng Haina Kangnaba Khul ama fauraga Nanthoki Kudak aduda yamna chingnaningai oiba yum amada changsinna thiba humgi thabak chathabada heroin yauba softcase chani taramapal amasung tongan ba packet Nepal opium yauba tinge ken taranipal sel oina lupa lakh taret ka listing yangkai Nepal amadi walkie talkie ani fagat pangamke loinana yum aduda leiramba myoy amaso fa pangamke Amaromda Maruti Ecoven Tongraga Nanthokiba Myoy ani adu Bolkot ki check get tagi fagatki madugi matung tarakpada Konglei Tuna Thado Vengi yum aduda Changduna Makata na thiba humagi thabak amuk chataki maduda opium yauba packet ani amasung sel oina lupa lakh kun Nepal ga lising mga fangbagamki Nakalamaromda Operation White Well gi saruk ama oina haukiba tang tareta border pillar 46 ke manakta leiba Jokonwam khul manakta khau achowa ama puraga lakhiba myoy ani intercept tawki makoi anina purakiba khaw adu hangdoklaga yengbada heroin yauba softcase Chambri nifu yaurumbaga loinana potlamsing adu fagatki hari ahanbagi oina wahang pahong chathabada faraba mayai kaba nisagi potlamsing adu Myanmar-dagi CHURACHANDPUR district purakibani haiba khangmangamki potlamsing adu Myanmar-gi asongba umang fauraga Manipur yauna purakpani haina agency ki pawasina makatari